lamdamasida chaheni suraba fawba misi minage thodok kaya lepa leitana thokliba amadi lambi pat turel sing fawduna chathok sasin tawba yadana leiraga Union Home Minister Amit Shah na Manipur da santi hanzile hairiba simachin thibani Manipur gi Meeyambu Usittabani amadi Malim gi Meeyam da aranba wafam thammani haina Cocomi gi convener Chrism athawbana phongdokre ngasi Imphal West ki Kumbom Bazar Community Hall da pangthokpa public meeting amada Chrism athawbana hai India government na ngasi fawba irang asi loisinaba chap chaba thabak amata tawdaba Meeyambu wakhal chamam nahanba fibamda thamba sigi mayokta Cocomi na ahanba oina Kumbongi akoibada leiriba Maira Paibi Ima Ibel amadi local club singa punduna lamdam asida oiriba fibam asigi matangda kupna khananaina duna mifam asi pangthokpani haiki makhata nasu mafam kayadasu Cocomi na sinduna Meeyamgi mifam pangthoklagani haina phongdokhi Informasi mafung oiba pandamdi hoji phawda chahini sujala basi phawda India government na koi birang asi losanana nabagi chap chaba masak phawda thaba mata tawdaba aduga kari tawdano haibasu khangdaba amadi miyam asibu khangthakta dum chamam na halaga thamba adu aikoi fundamental rights phawda piba ngamdana suk samma tamasi thumapase masigi nunggi oiba anungda cheliba adungloba jail sing masigi nunggi oiba wahan thok mayam asi laibang miyam hutta khangminnarakanda lakadaba tungin koi matamsida athubada Cocomi na laibang miyam khullaga miyamgi oiba koi laibang lepa yaba adu mabareba malawba ngamnanaba honarakpada tangai padana maikai le miyam asiga wakhal tamnaba amadi masigi wakal miriyan asi chumna khaminaba wareb lawminnanabagi saruk amoina ahanba phasi bazar sida su